ꯆꯥꯡꯗꯝꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯁꯦ ꯑꯩꯈꯣꯏꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯕꯗ ꯐꯍꯟꯁꯤ ꯑꯐꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯁꯤ ꯀꯦꯟꯗ꯭ꯔꯁꯦ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯅꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯅꯥꯅ ꯃꯥꯡꯖꯤꯟ ꯊꯥꯕꯤꯔꯀꯥꯟꯗ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯒꯗꯒꯦꯅ ꯍꯥꯏꯕꯗꯨ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯈꯨꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤ ꯏꯁꯨꯁꯤꯡꯒꯤ ꯈꯜꯂꯒ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯨꯗ ꯍꯦꯟꯅ ꯑꯩꯍꯥꯛ ꯏꯁꯥꯃꯛꯁꯨ ꯌꯥꯎꯁꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯤꯌꯥ ꯀꯦꯟꯗ꯭ꯔꯗ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯍꯦꯟꯅ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯑꯥꯏꯗꯤꯌꯥ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯌꯥꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯈꯟꯖꯩ ꯇꯧꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯤꯌꯥꯗꯗꯤ ꯏꯐꯪꯗꯤ ꯐꯪꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯅꯗꯤ ꯇꯧꯍꯟꯅꯤꯡꯉꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯥꯎꯔꯤꯌꯥ ꯀꯦꯟꯗ꯭ꯔꯗꯤ ꯐꯪꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯍꯥꯛꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯊꯣꯛꯆꯔꯛꯄꯁꯤꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯕ ꯑꯐꯕ ꯏꯆꯥꯁꯤꯡꯒꯤ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯏꯆꯥꯁꯤꯡꯁꯦ ꯑꯐꯕ ꯍꯦꯟꯅ ꯄꯨꯔꯛꯀꯗꯒꯦ ꯃꯈꯣꯏꯁꯦ ꯑꯐꯕ ꯍꯥꯏꯗꯤ ꯃꯤ ꯑꯃꯃꯝ ꯑꯣꯏꯒꯗꯒꯦ ꯑꯗꯒꯤ ꯅꯥꯎꯔꯤꯌꯥꯁꯤ ꯀꯃꯥꯏꯅ ꯑꯐꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯅꯥꯎꯔꯤꯌꯥꯁꯤ ꯍꯦꯟꯅ ꯑꯐꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯍꯦꯟꯅ ꯑꯣꯏꯗꯣꯔꯤꯕꯅꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯗꯥꯏꯇ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯌꯥꯕ ꯁꯖꯦꯁꯟ ꯑꯩꯉꯣꯟꯗ ꯅꯥꯎꯔꯤꯌꯥ ꯀꯦꯟꯗ꯭ꯔꯗ ꯁꯤꯅ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯈꯟꯖꯩ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯁꯤ ꯇꯧꯔꯒꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯈꯔꯗꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ